Indo-Naga Framework Agreement to Waroishan Lak for the Manipuri integrity so for Yaro had a Miami Kongchat Cray. Revenue jurisdiction in Makada Labor Patalen Singda Forest Department eviction town of order to University Yab Namloi Haina Indian Association of Lawyers Manipur chapter and Tablet. Imphal Jiri Lamita Chaliba Gari Singh Axel Siatria personal Singna drivers in the PD Awabas at Wool Matalengang Yang Sangbi Uhaina all Manipur road transporter driver and motor workers Unina Taxi Lakli. Amasung narcotics and affairs of border Nap Kitim Lilong Sangom Sang Suktu Karung Labor Mayai Kabinista Brown Sugar Sumpam Mama Tugai Cray. Ma'am Kurumjari Adam Yangbir Impact News ni Hoju Punja Sipabugi Maru Pausing Miam the Pijari. Indo-Naga Framework Agreement ke Waroishan Lak pada Manipur ke territorial integrity da solk patarga di Thawai Thaduna akan makhongjang sanction gani haina Pongdokray wafam asing kwa kaitir labor All Manipur United Club Organization amuko gi office tagi Kokomi na sinduna Rajbaban Power Chat kadap section khongchat amada Kokomi gi media coordinator Jitendra Ningom na khongdor Hiram Mari Lerina Jitendra Ningom na makatana hai Indo-Naga Framework Agreement ke Mari Lerina Manipur stakeholder CSO Singna Prime Minister Narendra Modi da Naga Peace Talk na Manipur gi integrity da soon yaroi loinana Framework Agreement ke Waroishan Laktri ki mangoina na Manipur ki stakeholders sing amri CSO sing tanaram gada bani hana pisin ki memorandum adubo Prime Minister na thawa sabida na Framework Agreement na sitha sing tang kuntra ma thoida loishin gani hariba sibu yani lo phongdo phunanga si section khongcha si satha bani hana phongdo rakli Rajbaban Pauba Satkani Torom section khongcha adu Kaisampat Junction da Imphal West Police na thingki 2017 की दिसंबर की तांकुन निपान मणिपुर से काबी आरोई मणिपुर की अपुन मसक्तम से nga kadabni haidana akoi India ki Prime Minister masamakta akoi unaraga pisin ki memorandum amabu mahangna ngakpirakta ba haidare maramdi matumduna mahangna hairisi sikumba Indo-Naga ki akoi ki kanosi si akoi ki asigi problem si final settlement tawdinga ki mamangda sunjol joidana Manipur ki government Manipur ki stakeholder CSO mai hamsung chalo intana gani hairamba maki 100% mani issue pi ki haidare ado issue to pi ki bugi wang wada ngasi di tang puntha mathoida lo selagani haiba Indo-Naga peace talk sina maram udana koi Manipur da tangdu leita da ba hoile bise masidane koina amuk han ngasi Manipur ki governor da ado chief minister da koi ima sing adu ka tungan tungan ma Manipur da leriba itine group mayam ki lusung sing yaurga memory pisan gani Nakal Ramda section Kongchara Saruya Kibakomi member Mapan Sab team Governor Dr. Nazma Habtula Haktang Unaduna memorandum Pishinki Kokomi coordinator Sunil Karam the founder of the Manipuri governor Dr. Nazmana Nagaland governor RN Raviga Numit Mamang Unaduna Manipuri sentiment sing Thamki Loina Indo-Naga Framework Agreement na Manipuri territorial integrity da Asopwa Mata Lehendan Maki Angamatak the Honagani Hena Tazab Piraki Loina Tasik Tang Kunmari da Kwaram Kaitel Gima Singa Governor the Pishan Kiba Memorandum of Duso India ki Prime Minister Gima from the Yahon Kre Loina Ngasi Kokomi na Pishiliba Memorandum Asisu Governor Angamatakta Ngasi Prime Minister Gima from the Yahon Nabatagani Hena Tazab Piraklana Sunil Karam the Makataki Kokomi Saba Kokomi Tim Maduna Chief Minister Gasu Haktang Unaduna Memorandum Pishinki Kokomi Makada delegate Mapan Saba Timamaka Governor Musung Siamda Memorandum Pishan Bagi Koi Lakshabani Mamingasi Hausi Governor Unazorukana Tukarakani Toksara Matanda Ekoi 2017 da Prime Minister Pigiba Memorandum Singdo Amohana reminder Torakana Hari Wapam Singsida Yangana Meter Sing set of Wihabagi Wapamni Adana Hari Wapam Singasu Governor Na Yamna Lumna Lawi Manipur Miangi sentiment Kangi Adana Kahena Mipaiba Tawigano Maki Maikadisu Angamba Levenda
तौजगे अदुगा नान इमा इबेना पिरंबा मेमोरेंडम दो ngasi thagre haibagi wafamni ado aikoi amuka na ngasi piribisu memorandum jo thanaba honajage adugi mathakta koi ngasi degi hapta amuki mamang dasu delhi da aran rabi unadana manipur gi suguma situation oriba phibam mayam singsida yenga kanda anything solution ama tawna bai wafam se man so kanna thamki hai इंदोनगा पीस टोक की वारोशन लापद मणिपुर की अपुन मगी सक्तम काहन में यारोई है नंगसी हाइरोक कैथेलदा हाइरोक ब्लॉक यूथ कांग्रेस कमिटी ने सिंदन वाकन मिफम चथखरे वाकन मिफम अदुदा मणिपुर की ngam kai ipa ipu singi I na ngaklam bane मणिपुरी सिंग खांग ngamlak loi long live manipur waroishin di pamjai wakai di yahon bigano ichilinau sena han bigano haibana chingba play card ke asu sijinaki nakalam romda coordinating committee on manipur integrity kokomi gi lamjing makhada ningol club hairok amasung people action for change hairok anina sinduna ngasi hairok talaiba school singi mairo singi oiba achobo khongchara ma hairok ki akoi bida chatuna indo naga peace talk na manipur gi apun magi saktam kahan ma yaroi haina kholau ke asu lauki मणिपुर की सक्तम अकायब पीब यारोय हाइदुना मोइरांग कैथेलदा मियाबन वाकत मिफम चथखरे वाकत मिफम अदु मोइरांग अपुनम मैरा पाइबी इमालुप ममपिल गेगे मोइरांग कनब अपुनम लुप कामकल अमदे मणिपुर इंटीग्रिटी कनबन लुपना कोकोमीग खुसमना दु चथखिबने वाकत मिफम लोइ सिंगना नगागे वारोइशन पुरकपद मणिपुर काहन यारोय लमदमसिग चिंगमी तम्मी नुंगसिनबा खाइनब यारोय हाइबन चिंगबा खोलाव क्यासु लाउकी इंदोनगा पीस टोकी वारोइशन लाकपद मणिपुर की अपुनमगे सक्तम काइबा याब वफम अमत याव यारोय हैना वाकन मिफम चथखरे वाकन मिफम अदो थांगमैबन यूनाइटेड क्लब थांगमैबन अपुनबन नुपी लूप अमदे स्टैंडर्ड रॉबर्ट हायर सेकेंडरी स्कूल की माइरोय अम लैखिदबगी मायोक्ता सेमखिब जेए सिना पुन्न सिंदुना थांगमैबन मैसनाम लेकायदे लेबा पांथोइबी संगलेन पांथोखिबने वाकन मिफम अदुदा कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमी गी लुचिंग सिंगना लाक्तुना सरुक याखिबा गलोइना मियामदा इंदोनगा पीस टोकी हौजिक ओरेब फिबम गी मतंगदा वांगांखी इंडिया गवर्नमेंट अमदी नेशन आई मनी की पीस टोक की वारोशन पुरकपद मणिपुर की अपुन मुगी ngam khai kahan ma yaroi haiduna ngasi su pangai kaithelda maikai yadongi miyamna kokomi gi miyeng makha da section mi famduna protest tawkrei Peace and Development Coordinating Committee PDCC Khundrakwam Assembly Constituency amasung Pangai Yangdong Youth Development Association sinuna chathakiba section mifamadu da kokomi gi mihut singna peace toki waroishin purakpada manipur oirakada awaba film singi matangna wa ngangki loidana hiram amatada Indian nation im themna naba hotnabada manipur gi ngam kaida singna rakwa amade furup masel nungsina danarba sinba yaroi haiba kholau sing saruk yakhiba miyamna lauki Naga wato ki waroishin lakpada Manipur ki saktam de solak yaroi kariguma Manipur ki apun magi saktam kabia wafam laklabade moirang kendra progressive front na miyamangaloina na khongjang sanction gani hana front asigi mifam na waref lawkrahari ngasi moirang film de leba front asigi office ta unity consolidation friendship haibu wakal olda front asina sinona pangthoki ba mifam adu da moirang kendri gi oiba sayena ba thabak thoram kaya am lairiba asigi matau karamna लोइशनगनी हाइबगी मतंग दसु कुपना खनखि ngasi थोरमु द मोइरांग केंद्र प्रोग्रेसिव फ्रंट की सेक्रेटरी उत्तम कुमार माइरेंबम फाउंडर थोंगाम शांति प्रेसिडेंट लाइचोंबम गोपाल याउना मियोय क्याना सरुक याखी एनेशियन आई ममदी नागा सिंगी निंगम थोंगनब होनबद इंडिया लेंगाक मणिपुर थुगाइब यारोई हैना कंगलैपाक यूथ डेवलपमेंट एसोसिएशन चिरोल अमदा खंगलकली लोइनना लमदमसिगी मियामना मफम कयादा मैरागी रैली अमदी वाकन मिफम फंबियो हैना सुचेरोल असिना मखाताना मियाम की पुकनिंग सिंगसिलकली सेंटर अमदी एनेशियन आई मनी की पीस टोक न मणिपुर की सकम द कायलक यारोई हब मेमोरेंडम मंगसे यूनियन मिनिस्टर रामदास Arsiwaleda Republican Party of India RPIA Manipur State President Mahesh Thonausan Pishin Kray Republican Party of India RPIA India की President होने Union Minister Ramdas Arsiwaleda RPIA Manipur State President
Mahesh Thongnawjamna Naga Framework Agreement ta Manipur ki boundary solakpa yaroi haiba memorandum madu pisin kibani hari. India government amadi Kuki Lalolub United People's Front amasung Kuki National Organization ki marakta chathariba Indo Kuki political talki waroishin athu matamda pura haiduna interlocutor oriba AV Mathuda Thado Inpi General Headquarters ki miut singna memorandum pishin krehari Thado Inpi na pishalaki memorandum maduda Indo Kuki political talk ase chahi taramari surakle lamdam si hauzik ori bifiba masida Kuki singi ancestral land solakatra haibagi chingna laire maramadana Kuki UZ group singa wari sanari basi athubada lotion biyo haiba warol yauri Anglo Kuki wa 1917-1919 ki centenary celebration pangthok pada CNPO na yaning da phongdok narakli ba se makoina hill region singi puwari khangdabana ni haina Kuki Chief Association Tengnopal na thokpachi role man hairi loina Kuki singna British single land thing na duna Kuki independent country ama semlam kibadu ki damak our ancestral land freedom highway as sijina bani hana che role sin makatarakli Revenue jurisdiction ki makhada laiba pataland sing the forest department eviction tawna na order thogliba se afaba khongthang natte hana Indian Association of Lawyers IAL Manipur chapter ki maikai ki thamlakli loinana eviction ki thabak haudringai da revenue department ga punna inquiry tawmina ba change eviction ki thabak sathabada laiga ki maikai ki asoiba lehening de hana su makhata na phongdorakli thangmai ban yunam laikai da IAL Manipur chapter ga paumi singa unaba mada IAL Manipur chapter ki secretary advocate ki ay samungo na phongdorak pada Manipur da haukiba chahi kharagi memang da Kusi Rashida State Land Allotment pangtau da tauba kaya thengna duna lakli land allotment tauba haibasi Manipur Land Revenue and Land Reforms Act ki matung ina tawpam thokpane maram duna Forest Department eviction tawna na order thokleba ase forest land tauba oirabadi yai maduna taduna forest ki manung chandaba revenue ki lamda eviction tawrabadi micham kaya awaba mayok nagane maduda IAL Manipur chapter na yengduna laithokloi legal gi oiba khongthang lokhat kani hana phongdorakli Forest Department na haibana Revenue Department da noi charuro aduga Revenue Department na objection tawhalo haiba Revenue Department da approach tawrogana Forest Department da chaluro moina tawhalo haina haiba machu mai tawna chayet na bagi phibam mama lakpa ja machi it's quite unhealthy development Manipur state government gi administrative department jingje amaga amag coordination laine da ba madugi phona praja miyam da social injustice mayam ji Indian Association of Lawyers da tumina yengduna leiroi eviction gi order packet paija machi lebak interest nate asengba pata paijaba asengba payment thijariba asenba ingongi lamgi tek thijariba mi jingi da tauba haina haibjidi machi injustice Imphal jirbam lambi da chaliba gari sing ngak senbi ki thabak chathariba CRPF personnel singna driver singna piriba awaba se athu matam da lenga akasen miyeng sanga da bani hana all Manipur road transporter driver and motor workers union na taksilakli hiramasi ki matang nga si MG Avenue da leba union sig office ta pangthokhiba paumi singa unabam da union sig general secretary M Anil na phongdor khibeda Imphal jirbam lambi da chaliba petroleum product puba gari singbu ngak sen ki thabak tawriba CRPF personnel singna petroleum product puba gari sing hana chalan na bahona bada maram chadana port puba gari sing bo barak thongi wang ma thingdu na thamki badagi lambi asida port than yaura gari chamri henna lambi asida pandu na laire CRPF ki thawong asina kuina thamba yada ba port yaw gari sing de port sing adu patlaga mang khagadra haibagi awaba ma mayok nare masigi mathakta sahi amagi manungda amuk khaktang tang na thokpa kuma yama oiba ningol chako bo fawba yaw phangdabagi phibam da laire maramasina hiram masida Manipur lengang na athu matam na miyeng sangadabani phongdorakhi paugi mifam madu sarugya khiba union na sige president S Manglem na makata na hai Housing Imphal jirbam lambi asida CRPF personnel sing maram chadana port public adi sing bu thingli ba se khodak ta to masigi matak ta maram sadana CRPF personnel sing na truck driver sing bu gari mafam sana kham di hadana phu zaibi ki thabak sathari ba si su tokpiyo madugi mahuta lambi asida chaliba gari sing ase numit masing khaidok na duna Gari kudimak chat pa yana na thaurang ama paikat piu haiba wafam thamlakhi CRP singchina tawning bada tawraga akhoi truck singche akhoi lambi sida numin manga tarungni palhan base masi khwaidagi truck singchi yamna awaba mayok na basi mayok uji mayok na base akhoi
Manipur government gi akhoi DG sab na mun yengchen biraga akhoi hairiba singsi noma kalaga noma thabiraga akhoi tawiragadi driver singi awaba kokani habse akhoi chapchana thajaba thamjari loinana akhoi gi tasengna CRP na moina tawningbuda tawge harigadi mkhoi gari singse moiga da dum chalo akhoi truck sing akhoi leiriba akhoi Manipur da changdaba yadaba polam pusalaiba myamse akhoi pura akhoi chachar roige moiga da dum chatana leiro CFA personal sina barak thong wang mada salandana thamle port pu gari chamri romasi hayang phabu marung nei fal tamna lakpa yahan gadab ne hana all Manipur driver welfare association lenga ki pungning singsilakli hiramasing matang ngasi association si office ta pangtho ki pawmi sing unaba mada association si general secretary ketrimium sanjoy na hai imphal jirbam lambi da chaliba petroleum product pu gari singbo ngak sen wi thabak tawriba CRP personnel singna maram chadana lambi da medical gamari lenaba port puba yauna mal puba gari sing chat pat thingkiba sina driver sing awaba kya mayok na halai Manipur miam gi damak ahing nungthil naidan mathau pang ba driver kya narak pa yawbagi mathakta lambi da lerib gari da yawriba port sing pat pumba kya yawre asigum thawong sina Manipur da khusem gi pot tang gi thawdok amasu thoknan bagi machak oire petroleum product puba gari khakta da CRP personal sing na miyeng changmagi thawong ase Manipur lengang na athu matam na thingadabane loinana hiramasida lengak na miyeng sangduna hayeng nungthil fawgi manungda lambi asida pa panduna leiriba gari khudimak chatpa yana na ba hotna gadabane phongdoraki gari singjibu ada mafam sana matang sadana khami haidana chapiriba स्कोर ना फूबक यावरे है ना हाइबसी अखोई ताजरे ड्राइवर की छिंफम द लेबिरिबे चिनाव जिंगना मणिपुर लेबाक द लेबिरिबा प्रजा मयाम की दमक पुरा आग संगईब सानब थकनब सेटनब नचिंब हाइब पोषक मयाम जी योइनब काथोपीरगा थाव अमसुं ग्यास कतद मरु ओइना बियें संग लेबिबसे मसी खितंग नुवाइजदे मसीबु चंगबिगनो हाइब नसदे संगबियु कसु कायदे अदुबु स्कोर चप मतमदा गाड़ी चत्रगसु स्कोर चखब मतुंगदा नतगना चत्रिङै ममांगदा गाड़ी जिंजिबु डिटेल तोरा थंबै महदा थाबिबदा करी कायबे लेगे हाइब वा हंजिमाई हंजनिंगी Education Minister T.S. Radheshyamna lamdamasigi sahi nauriba mahiroi singda no school bag dena anaw akhulol pibada natana arumba bag pubugi awaba dusu kuhanbada mateng oire hena phongdokre Thawal district manung chana wangkem junior high school da no school bag dega mari lenena mahiroi singa no matam lenmina ba loarba matungda wafamasi phongdorki banei School da yauro matung minister na chahi nauri mairo sing famin na wari saki minister na mairo sing da bag pudan school karak pase nungai brahabi wang hangki wang adu da mairo sing na bag pudan lakpa nungai school da lakpa da su wahan de na pakum piki mairo sing da bag yaw da school ka fang badagi divid dance sports na chingba kayama da haire hana su phongdorak pada minister na harau phongdoki Today's interaction with the children and teachers, and also after the visit, my heart is touched. I'm very sure that this activity will definitely make children a good human being, and a holistic approach of education will be achieved. And I thank all the stakeholders, including the teachers, the community, the parents, and also the local people there. And I appeal to all the teachers and parents to participate and to encourage and also to engage the children in a productive and holistic kind of educational approach. I thank each. Laklib November Nipan the Bangkok College Sing Student Union Singi Mikhal Asibu Kanglon Jumna Pangtok no bagi pandam election Asibu Yangsin no bagi da Mahiru Love MSU MSF KS Yamadi Suki Apun Body Yama Oiriba JSCC gi miyeng makhada monitoring cell ka committee ma sem kre hiramasing mata nga si thamai bandale MSU gi office ta pangthokiba paumi singa unaba ma JSCC gi convener L Peter na hai November nipa na pangthok ka Manipur pumba gi college singi student union singi election ase kanglon chumna pangthok no ru pandam nga si ase committee ma sem don election asida chatna ga da tongan point tara mari yawba chatna kanglon amsu lawthok le hairiba chatna kanglon asi election asida candidate oiga riba Mahiroi khudimang na ngak na chatkadabane karigumba candidate singla kanglon kaina chatlabadi candidate adu reject tawgani phongdoki Paumi singa unaba da saruya kiba monitoring cell gi convener KS Sirajuddin makha tana phongdoki bada cell asina lauthok li bachana kanglon singa se election asida achumba sengba luching makhannan gi pandam da lauthok pane hiram asida college singi authority amade education yu gi mari lena ba singna su mateng pangbi waibu wafum thamlakhi
election monitoring shena tawrak thabuk tharom khudingmakta college ki principal sing aduga oja sing election aro sing aduga maruaina mairoi singna akhogi lamdam sigi khunai sigi tunglam chat ki damak shamlak liba election code of conduct asibu mapung phana sanhan bada achauba thodang lobi haibasi monitoring shen ki convener moina leibaki khunai gi leiriba mairoi singda amadi oja sing amadi maruaina official singda appeal tawjari Manipur ki manu hanjan mafam sing leriba lairaba miyam na CMIST amadi PMZAY ki khudong chaba mapung fana phang ngamdriba se athu matam da phangan na balenga ki maikai de honari haina Health Minister L Jent Kumana phongdorakli wafam se kaisam thong NPP Development Committee ne sinduna pisum ningom lerak pisum ningom laikai community hall da pangthoki ba kendra sigi tongan tongan ba ward mari ki beneficiary singda CMIST amadi PMZAY ki card yenthok ki thorum da phongdoki banei Minister Makha Tana Fongdo Kibada, Manipur ki urban area single lady Balai Mui Ayamba, CMIST amadi PMZAY card sing pai bi kudong chaba leire, adubu manung hanjin ba mafam kya card sing asi pai ba gi kudong chaba, lobangam da ba mui kya am leire harba mui sing asi athu matam da lenga asi na kana ba pina na thabak kana paikale loina na kana guma card asi pai bi yarba mui ama card asi fangdab lairabade manang na koda laiba local elected leader singa unabio local leader singna so card asi ki beneficiary khanma matamda politics tawbi ganu haiba wafam thamlaki ngasi ki thoromadu da CMIST card marifu amade PMZAY card chahum yankai taret beneficiary singna yenthokhi kui Manipur ki ching amasung kui tamda laiba mayam singjida urban area na khare hena kitang hena kui na mangjung nung chali kari gino habi takin mase awareness hen base akhoi urban area da an ba khare hen ba adagi amuk ching amasung remote area di yang bagan da ching na kitang tap thai adagi remote area da na ching na kitang sondana lehori adu mase hojik district hospital mayam nikhalakpa amasung akhoi ne community health center mayam nikhalakpa maram odana amasung sigi awareness campaign mayam lakpa maram odana ching da sumari mari hangalai lai ye process e khudak ta lobby am khalki nataba card saga to ba min data collection to gota ba document collect to gota ba badu ngakta na matam kitang time consuming de oe do mase ain thajaba de mase around 60% mukte yam ba cover to sele Matanga Soida break him lojage break him da Salai Holdings Private Limited na chalai ga daba Salai Quick Wash and Laundry haiba no dukana mangasi uripok achom lekai da hangdok khibagi pau madi Manipur sung maling tongan tongan ba I pau sing pudun lakchage Impact News miyeng tadon le break him da mayam amo na taram no chari made bulletin sing makhata pau sing miyam na pijari Salai Holdings Private Limited na chalai ga daba Salai Quick Wash and Laundry haba anobu dukana mangasi uripok achom lekai da Salai Holdings Private Limited ki Vice Chairman Ilangwam Brojendro na hangdok rei thormadu mari lena na Ilangwam Brojendro na phongdro ke bada phisu phisa maga mari lena ba tongan tongan mechin tararom thamduna ngasi hangli dukana sin alamdam sida miyam da makhal makha kya gi kana ba sing pirgane maroina missing yam khalakpa sina phisu phijam tawna na ising fawba marangkai na fangdaba sigi awab lehelaroi masigi matak tahuzi ki matamda mi ayamana masa masa gi lanai thabak sing tawna ki bana yum da phisu phijam tawna na matam fangdaba kayam leire asugwa miyam mi awab si uduna Salai Holdings Private Limited na anobu khongthang amoina ngasigi dukana si hangdok pani hana phongdoraki Simangna kanaba piri base koi hiram ke amata kanaba pire koi yumda tawriba phisu phijam bagi khudong chadaba mayam ama ngasi de koi mayok nari hairi mayok nari mayam singa se masigi kokpa ngamna bi asawa masa amadi koina mayam da khudol tamjare adu da natana hairi ba thabak sina ngasi di thau phangdaba miyoi singjuda koina thabak piba ngambagi khudong chaba amsu leijare hairi basina koi gi ngasi ki yamna chilaba matam kaya ama yumda madugi thabak thoram sing ado tawnana honing edo khudong chada mayong na bado adupuna ma do khoi hairiba unit asina kohan bang ngamani haiba mai kumai weriba Diwali kumai ga mari lenena miyam na pam na thanariba bambula fa cracker haina su khangna ba sina akoi bagi film yauna makhal kya gi khudong chada ba kya thoale kumai asina lakpa ka iroina na bambula thaba gi chanabi ase na thoaleba amade oheleba khudong chada basing matang da mari lena basing amade miyam gi pawdam ma Imphal gi maruin especially Imphal gi miyam na tinba mafam singda Diwali gi mangoina na ekoi noise gi air gi ekoi hauji check tozari parameter onjari adu environment si soe ekoi climate change la khre ekoi tangai fadana masi makhai le piro haidana ekoi appeal tawjaraga su
ꯑꯩꯈꯣꯏ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕ ꯃꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯃꯤ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯌꯣꯟꯕ ꯅꯠꯇ꯭ꯔꯒ ꯂꯩꯕꯒꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯆꯠꯊꯔꯤ ꯇꯁꯦꯡꯕꯗꯤ ꯂꯤꯒꯦꯂꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯕꯦꯟ ꯇꯧꯈ꯭ꯔꯕꯅꯤ ꯀꯝꯄ꯭ꯂꯤꯠꯂꯤ ꯕꯦꯟꯅꯤ ꯃꯁꯦ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯡꯗ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯩꯈꯣꯏꯅ ꯆꯦ ꯄꯤꯖꯔꯦ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯅ ꯄꯨꯂꯤꯁꯁꯤꯡꯅ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯊꯣꯔꯤꯇꯤꯅ ꯂꯥꯛꯑꯒ ꯐꯥꯕ ꯄꯨꯟꯕ ꯂꯣꯏꯅꯅ ꯃꯁꯤ ꯀꯂꯦꯛꯁꯟ ꯇꯧꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗꯇ ꯃꯈꯣꯏꯅ ꯄꯤꯈꯠꯂꯛꯄ ꯂꯩ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈꯔꯒꯗꯤ ꯇꯧꯏ ꯄꯨꯝꯅꯃꯛ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯄꯥꯡꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯨ ꯄꯣꯂꯨꯁꯟ ꯊꯣꯛꯑꯕꯅꯤꯅ ꯀꯨꯝꯁꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯄꯥꯡꯊꯣꯛꯄꯤꯔꯅꯨ ꯌꯥꯔꯤꯕꯃꯈꯩ ꯑꯩꯈꯣꯏꯕꯨ ꯑꯃꯗꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ ꯀꯔꯤꯒꯨꯝꯕ ꯕꯝꯕꯨꯂꯥ ꯃꯩꯈꯥꯄꯤꯁꯤꯅ ꯃꯤꯠꯇ ꯃꯥꯏꯗ ꯆꯣꯡꯈꯤꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯨꯑꯣꯏꯔꯕ ꯃꯤꯠ ꯎꯈꯤꯗꯕ ꯑꯩꯈꯣꯏ ꯈꯨꯗꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁꯣꯏꯅꯥꯏꯍꯧꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯍꯧꯕ ꯃꯈꯣꯜꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯅꯥꯀꯣꯡ ꯗꯔꯝꯗ ꯌꯩꯔꯒ ꯑꯩꯈꯣꯏ ꯄꯥꯔꯃꯅꯦꯟ ꯗꯦꯐꯅꯦꯁ ꯑꯣꯏꯕ ꯍꯥꯟꯅ ꯑꯦꯖꯃꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀ꯭ꯔꯣꯅꯤꯛ ꯑꯣꯕꯁꯇ꯭ꯔꯛꯇꯤꯞ ꯏꯌꯥꯔꯋꯦ ꯗꯤꯖꯤꯖꯅꯒ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯃꯤꯠꯇꯨ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯁꯤꯇꯤꯁꯤꯃꯛꯇꯗꯁꯨ ꯆꯤꯟꯈ꯭ꯔꯕ ꯖꯒꯥꯁꯤꯗ ꯊꯥꯔꯤꯁꯤ ꯃꯁꯤꯡ ꯈꯪꯗꯦ ꯁꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯤ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯁꯤ ꯄꯥꯝꯖꯗꯦ ꯑꯊꯤꯡꯕ ꯑꯃ ꯊꯝꯕ ꯄꯥꯝꯃꯦ ꯀꯩꯅꯣꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯅꯔꯦ ꯑꯍꯜ ꯂꯃꯟ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯈꯣꯠꯄ ꯑꯃ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤ ꯊꯥꯡꯁꯦꯡꯅ ꯍꯥꯏꯕꯗ ꯕꯣꯝꯕꯨꯂꯥ ꯊꯥꯕꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯄꯥꯝꯗ꯭ꯔꯦ ꯕꯣꯝꯕꯨꯂꯥ ꯊꯥꯕꯒꯤ ꯆꯠꯅꯕꯤꯁꯤ ꯄꯥꯝꯗꯦ ꯑꯉꯥꯡ ꯅꯨꯕꯤꯗꯁꯨ ꯑꯀꯥꯏꯕ ꯑꯣꯏꯍꯜꯂꯦ ꯑꯗꯣ ꯑꯍꯟ ꯑꯁꯣꯟ ꯑꯅꯥ ꯂꯩꯕꯗꯁꯨ ꯀꯣ ꯍꯥꯔꯠ ꯑꯦꯇꯦꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯕ ꯀꯩꯀꯩꯗꯁꯨ ꯑꯀꯥꯏꯕ ꯑꯣꯏꯍꯜꯂꯦꯕ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯆꯥꯎꯅ ꯁꯣꯛꯍꯟꯕꯇ ꯅꯠꯇꯅ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄꯗ ꯑꯃꯗꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯁꯣꯏꯅꯥꯏꯍꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯤꯕ ꯕꯣꯝꯕꯨꯂꯥ ꯊꯥꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯀꯦꯃꯦꯔꯥꯃꯦꯟ ꯆꯨꯡꯈꯥꯝ ꯁꯨꯕꯥꯁꯀ ꯂꯣꯏꯅ ꯄꯥꯎꯗꯝꯖꯔꯤꯕ ꯖ꯭ꯌꯣꯇꯤꯟ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ CFNPD Minister Karam Shyamna Mai Kumai Diwalina Lakpada Miyamdi Yepa Pauzal Pirakli Maki Pauzala Kumai Yasina Lamdamasiki Miyamda Nunga Yaifa Purak Oira Sunohaina Tamlakli IGR South ki Major General KP Singh amati Assam Rifles ki Maikei de Lamdamasiki Miyamda Diwali Yepa Pauzal Pirakli IGR South ki Thadorpa Chirol Mada Kumai Yasina Lamdamasidagi Hingsagi Wakal Thado Ganduna Nungsi Sanaba Sokotpa Lamdama Purak Oira Sunohaina Tamlakli Lilong Municipal Council के Councillor Maibam Joy Kumar वो BJP लंगथपाल मंडल कमेटी के प्रेसिडेंट होइना येतना बलैतन खनख्रे मंडल की इलेक्शन अदु लंगथपाल मंत्री खोंग थोंग अहन बिदा ngasi पांगथोखिबने इम्फाल वेस्ट डिस्ट्रिक्ट की BJP की इलेक्शन रिटर्निंग ऑफिसर लाइस्ट्रम तेज कुमार अमदी BJP मणिपुर प्रदेश की ट्रेजरर रोबिन ब्लैकिना नौना खनख्रब मंडल की प्रेसिडेंट माइबम जोय कुमार दा इलेक्शन माई पाकपगी सर्टिफिकेट खुसिनकी ngase hairokta singmi tami gi apnumba kaithel famkhre laklib hiangai gi nini pan maningol sakobu gi mangoina ngase thawal district ki hairok khulga thangnana laiminari ba chingi khul tara rom gi chilinau sing imaivel kana hairok ki mafam sing adu laktuna sing tamgi kaithel karakhi banai hairok part 2 litan makhong na laiba Chingdom Pok Idol Top Youth Club City Club na mapungoi thaudang lauduna club asigi sanabung da sin kiba singtam kaithel kabada hairok khulga thangnan lairiba karong thel khuno lamlong village machi paringtong konaitong thamlai haino makhong village amadi khunam village ki miyoi singna manama sing haira na chingma kya puraktuna miyam da yolaki Manipur Khadi and Village Industries Board na Sindhuna State Level Prime Minister Employment Generation Program PMEZP Exhibition 2019 Khadi Mela Lamfelda Thasik Taramari de Hoduna Kunipan Fobo Pangtokliba Asida PMEZP Unit Yang Haitarung Sarugyadana Mai Pang Pangtokli PMEZP Unit Singbo Henama Pangal Kankanan Ba Loinana Makoi Gueba Market Ama Piner Pandam the Pangtokliba Khadi Mela Sigi Saruka Moina Expert Kana Sarugyadana Workshop Mangasik Pangtokre Manipur Khadi and Village Industries Board ki Chairman na Ngasiki Thoromadu Marilena Board Asigi official website amasu launch dauki
PMEGP की खुदोंचाबा फंगलबा मखोइना पुथोकपा प्रोडक्शन खादी एंड विलेज इंडस्ट्री बोर्ड ना सिनबा था तरुकी ओइबा ट्रेनिंग प्रोग्राम असिदा मपुंगइना फिसा लोंसा ट्रेनिंग एम्ब्रॉयडरी पोटरी न सिंबगी matangda akoina exhibition asi gi pandam si mapung oibani hauji hauji manipur da leriba unemployed youth sing skill person sing asida government of india ministry of msme gi makhada khadi and village industries commission mumbai gi dugumba guideline sing adugi sentum mapung phana koi artisan sing amadi beneficiary sing asida phanganduna pothok sing asi market ta yohanduna income generate तौगदोरिबा असिना सरकार सिगी मपुंग ओइबा पांदम अदु मपुंग फाना पांगथोकपा ngamnabagi damakta अखोगी स्टेट लेवल PMEGP एग्जिबिशन असि पांगथोकपनि Manipur Khadi and Village Industries Board Sinduna Board asigi complex pangtholiba numit 15 chumna chathagadaba Khadi Mela asigi saru moina board asigi official website amang asi launch togre loirena lamdam asigi artisan amadi weaver kyana saru yaba workshop amasu expert kyana saru yaduna pangthokre ngasi pangtholiba workshop asigi nungyoiba wakalondi lamdam asigi artisan amadi weaver singna putholiba polam singa asigi kaithel ma pibiba loirena makhoi gi mapang kangkhatna honabani nakalamromda numit 15 chupna pangtholiba khadi mela sida lakadriba ningol chakauba kume sigi mangoina lamdam asigi ningol singda hena phaba hena mamal taba polam kyama miam da fangali camera person Arambam Johan Galoina, Paudam Jariba, Bakta Tarambam Impact News, Lampel. Narcotics and Affairs of Border, Napki Timum Lilong, Sangom Sang, Suktu Karong, Leba, May Kabat Nisa, Brown Sugar Sung Pamama, Tugai Cray, Senabmu, Aniamade, Malim Katel, Crore, Kudmangarum Yogadaba, Brown Sugar Galona, Nisagi Polam Sing, Adu Sung, with a season of a Polam Cam, so Fagapangam Cray. Taudoka sige matang nga si NAV police station da pangthok pa pawmi singa unaba mada NAV ki SPW basuna akang naw pawmo fangbadagi nga ang numidang pung 13 yang kay mga romchot pa matam na NAV ki additional SPTS Brinda made OC NAV ki inspector SS Sandra Kumar na luching khongbu mana Anzuman Islai Mosarat ki matinggalona na red adu sathaki bane red adu da factory si busalai ramba lilong Sangom Sang Suktu Karong dagi Muhammad Zane Alam Chahi Kuntra Made Lekaya Simakta dagi Muhammad Saddam Hussein Chahi Kunmapan Fagat Pangam ki Miyoy Ani Asidagi suspected brown sugar kilogram Kunmanga gram Chatruk Kuntared concentrated morphine solution liter Chama Nifumanga ammonium chloride kilogram Ani Sunu kilogram Mapan wooden pressing machine ama handy case counter ma single barrel nongmai ahum ga konana cartouche mapan na made sale oina lupa listing ahum ga chamanga humpu fagat pangam ki thaudoga sing matang na makhata na tijen humjin na bagidamag nav police station na case am register tawre hena mak na makhata rakhi hoigi NAV gi team ama additional SP Brinda amasung khoi OC Chandra Kumar na let tawa assisted by khoi Anjuman Lilong Anjuman group na let torga koina brown sugar factory ama Lilong usoi pokpi sangom sang karong area da koina bus story bagi mayum jina Muhammad Zane gi mapa maming ji let Muhammad Zahiruddin kawi ado Zane je koina fare aduga sida sungmada yarum mi ama Zane gi mari mata maming na Muhammad Saddam Hussein son of Abdul Hussein moisi loina mo usoi pokpi area dagi ngaktani mawani mo fare Madhya Pradesh ki Samrat Asoka Institute of Technology de Yumbu Woiduna Laklib November Mangadi Taramatoi Pawu Pangto Kadaba International Children Festival Saruk Yarun Nabagida Manipuragi Mahairoi Taramadi Escort Ahum Khalak Lahari Manipur ki Mahut Sindhu Saruk Yaruga Timase National Youth Project Unit NYP Manipur State Council ki Vice President Laishram Bijoy Kumana Luchingdu November Anida Impal Thadukla Hana Yaripog Universal College Wangkem Huidrom ki administrator na thokpa chero lamada khangalakli Punjab ki Jalandhar da November amadagi mapan faw pangthokadoriba Mrs United Nation 2019 da Nagaland ki Ningol Manipur ki Wangkai Koijam Laikai de mayum palakhibi Jessica Snok Koijam na India represent tawuna saruk yaragani Nagaland ki Dimapur dagi
Kuchuri tribe Jessica Snoke a koijam sai kuntramathoi wangkai koijam lekai de leba hausi Indian Armed Forces ta Dr. Oina Thau Puriba a koijam Brazamani gi loina bine Jessica Snoke a koijam hokiba September kunipanda Delhi da pangthokiba Mrs. India Art 2019 da first runners up tarakhibadanatana Mrs. Face of Northeast amadi Mrs. Popular hariba coveted title aniasisu laurakraba mioini. Food Corporation of India Manipur region ki all assembly complex the labor regional office tha asigi tang kunma thoida thokiba thaudogadu regional office asina yaning do fongdorakli office asina thoko chero lamada miyamna numit adu irang hokiba amade officer amana nomai kap khibagi thaudogadu yamna laibak thibane FCI godown ki contractor sing amasung sinmi singna wari sanaduna sel pithok te haibana chingba wathok asi loisina naba honabiu haina thamlakli Hausa Sanabiki Pauda, Manga Suba, Sri Sri Gopal Dev Kang Tournament, Kichai Humpu Suraba Singiwaiba, Super League Kang Tournamenta, Lak Kangkut, Tangmaiban, Mai Pakre. Ya School Kangkut, Sindangasi Sanaki Kang, Legacy Mari Super League ta, Lak Kangkut, Tangmaivana, Ahan Bahab the Panjal Taranito, and Ishubahab the Panjal Mapan Pun Panjal Kunmato Chen, Ngam Kibagalena, CRC Kangkut Kundrak Pamna, Ahan Bahab the Panjal Nipan, and Ishubahab the Panjal Mapan Puna Panjal Tara Trechan Kiba Mets Aduda, Lak Kangkut Tangmaivana, CRC Kangkut Kundrak Pamu Panjal Marida, Mighty Piba Ngamki. Manipur ki tongan mafam sing lakpa kangkut tarit na saruk yari kang liga sige hayang sanaga da leaks asigi mangasu matchta sinamay kangkut amasung ya school kangkut anina lamba taunargani. Wushu Association of Manipur ki election tawdru for international peace and social advancement IFSA amadi association sigi nakalani ki mihut singa amatoini yanaduna khankiba president in charge Sapam Sominath amasung secretary in charge T Sunindro ani makhatana in charge oina thabak Pukigani Hari, Hiramasiga Marilena Kashampatale, IFSA office the Pomi Singa Unabamada, IFSA president Joy Kumar Kontaujan, Fondorakoda, Matamama the Wusu Association as any Tokton and Lermana, Sanarishing the Kudong Chad of Kapirame, Sanarishing the Tengnariba, Kudong Chad of a singer the corner of Ipsana, Kanahona, but the association as say Amato in a Punchin Mangamle Fondoraki. Sports na malim da masak ta iba se aikoi kana gumba isil inau khana madu taseng na madu gi ona taina bada taw se machi wakalun se thadok piu haina ipsana hanna afil tawjeri aduga aikoi gi sport ki side ta leiviri ba aikoi isil inau singna mai magi kudong chaba amagi da makta marnai gi da makta machi ani thongna na baga sinba se matung manau to bigunu aikoi lamdam asidai sida aikoi ani thokoi thabak ase machi makhata na tawdana ba ipsana hanna su afil tawraga lai makhata na su tawbigunu haina amuka Namiyam da afil tawjeri ipsana matam leba kibikta da malem da masak ta leba sports ki da makta aikoi lekoni Salai Chess Academy Nisindun Anisuba under 15 Rapid Chess Tournament Ngasidik Uripok Hidrom Leka the Pangtok Pahokre Ngasi Hobunumita Luncheon B Ngairangbamna Hanigi champion Guru Aribam Aerosmith Sharma Bu Han Rounda Mighty Pi Ngamki Anisuba round Lotion forward the Lysram Nansulna Ketrimium Amson Bu Dayanan Thaudamna Lysram Tidishan Bu Nungsi Thoi Ngairangbamna Nongthamba Angelina Chanubu Zales Thaudamna Lanchin Bi Ngairangbambu Alice Laimumna Regan Thaudambu Ningthauzam Olen Ferry Kangembambu Hareram Lyric Mayumna Thoksom Avung Thoibu Loinana Kuman Einstein Maivamna Odette Sanasamu Point Ani Yamada Mighty Pi Bangamnaki Ngarang pangthoki buhuyan lalong Manipur Thangta Cultural Association Irun Bungi Humpuma Thoi Suba Mapokumon Marilena na Thangta gi matang sa tharaki workshop ngasi lotion kray association asigi sanglen na pangthoki workshop lotion magi thauramadu da Jawaharlal Nehru Manipur Dance Academy director L Upendro association asigi director K Sana Thoiba amasung Manipur University of Culture ki assistant professor Dr. A Rishikesh na chingba masak naibu myo istina saruk yaduna thangta gi matang na wapam kaya fongdok na ki hana chero lamada kangalakli Mapan Subakangjam Karnazit Memorial Second Division Football League ta YUC Maizrao Mai Pakre
Imphal West District Football Association ki miyeng makhada YWC malom na sinduna chathargliba football league si ngasi YWC malom gi sanabung da sana kiba taramari suba league ta YUC Majrauna SFC Tera Kuraizam lerpu panjal ani amada maiki ba piba ngamki Matches the my pakraba YUC Majraugi Sanaroi, Stalin Made, Indranath and Metrosigi, Humputra Nitoyamade, Humputra Mapan Su menacing the Panjal Amam Chan Mangamna Kibagalona, matches the mighty over SFC Terra Kurizam Lerki, Amatangaru Panjala, Matchki Kunipan Su Minita, TH Chinglen Chan Mangamki, in West District Manuchan Labor Football Team Terena Sarugiadu, Chatariba Football League Sigi, Haying Sanaga Taramanga Super League IFC Langhola Made, SDC Samurowanina, Lambata Nargan. Taret Super State Level WYLCO Cup Water Polo Championship ta CSC Wangkai Ningtem Pukri Mapal Final Changkre ngarang dai kuang kaithel da leiba Sam Pukri da sana ba hoki ba championship ba si ngasi sana ki bani suba league ta CSC Wangkai Ningtem Pukri Mapal na WYLCO kuang makaithil panjal mapan taruk tamai thiba piram laga chatharibo water polo championship asigi final chang ngamki hayang ayuk sanaga da championship asigi ahum suba league ta WYLCO kuang makaithil amasung KYO kuang makaithil anina lamba taunaba ga loina championship asigi final match hayang nungthil sanagani water polo championship asigi sanaga da match pumnamak conduct taunana na ba yas department ayaba pikre Ayaba pikraba technical official taruk mag lakhidabasi na maramorag ngasi WYLCO kung makaithil na sindu na pangthokiba pamisinga unabagi achamba thoramo da WYLCO kung makaithil gi executive member Y Asokna lamdam masig miyam da state unit association amade yas department ka laineri maria sigi matang da wafamasi thamlaki ꯑꯩꯈꯣꯏꯒꯤ ꯇꯣꯔꯅꯥꯃꯦꯟꯗ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯄ꯭ꯂꯦꯌꯔ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯑꯀꯥꯏꯕ ꯑꯃ ꯂꯥꯛꯑꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯍꯧꯔꯛꯀꯗꯕ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯁꯤ ꯂꯩꯕꯤꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯤꯅ ꯄ꯭ꯂꯦꯌꯔꯁꯤꯡꯁꯤ ꯇꯁꯦꯡꯅ ꯅꯝꯊꯕꯤꯔꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯃꯨꯊꯠꯄꯤꯗꯧꯔꯕ꯭ꯔꯥ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯁꯦ ꯃꯈꯣꯏꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯁꯦ ꯅꯤꯡꯍꯟꯅꯕ ꯑꯃꯗ ꯂꯥꯛꯑꯦ ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔꯅ ꯊꯣꯛꯏꯕ ꯑꯣꯔꯗꯔꯁꯤꯗ ꯂꯥꯛꯇ꯭ꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯩꯈꯣꯏ ꯄꯥꯝꯃꯤ ꯂꯣꯏꯅ ꯂꯣꯏꯅ ꯁ꯭ꯄꯣꯔꯠꯁꯀ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔ ꯃꯔꯤ ꯂꯩꯅꯕ ꯌꯥꯁꯀꯤ ꯗꯥꯏꯔꯦꯛꯇꯔꯅ ꯇꯧꯔꯀꯥꯟꯗ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯁꯤꯗ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯍꯟꯅꯤꯡꯉꯤ Taramanga Suba Senior Men Junior Boys Sub Junior Boys amadi tarawamdoi Suba Senior Women Junior Girl amasung under 15 Boys and Girls ki State Wrestling Championship ngasi dik sana bahukre Championship asi ngasi Kumalampak Sports Complex ki multi-purpose indoor hall da haudopagi achama tharamadu da Social Welfare gi Director N Abachandra Manipur Olympic Association ki hana ki Secretary Y Vudi Chandra Manipur Wrestling Association ki President W Chaubahal Amadi Association as a treasurer and Navadip Kalona Lamdam Masaknai Miyakana Saruk Yaki Championship as a Sana Kiva under 15 boys 48 kg freestyle da NSA gi Muhammad Ali Kushin na gold medal ama Kanglubasi Greco-Roman style da Koro Hanbana gold medal ama Galobangam ki Chathari State Wrestling Championship as under 15 boys 44 kg Kanglupta freestyle gi oina NSA gi Ifran Alam Khana gold medal ama loinana under 15 boys 38 kg gi Kanglupta Greco-Roman masana da NSA gi M Zasuna gold medal lobangam ki hayang Manipur Wrestling Association gi miyang makha da pangthok liba championship asigi loishin magi thoram pangthok lagani Matanga sa bulletin na si tension jadring ng mga na headlines mo na pijari. Indo naga framework agreement ki warawsin lab ko ta Manipur ki integrity show ko yaro ihay do na miyam na wakat kong chat kray. Revenue jurisdiction ki makadalay ba patal lens in the forest department eviction tawno na order kung liba si Yabag ngamloy hana Indian Association of Lawyers Manipur chapter kamlaklay.
Imphal jiri lambi chaliba gari singak seleba CFP personal singna driver singna pirib awawa se atu matam lengang na mi jangbi ohaina all Manipur road transport driver and motor workers union takshilakli. Amasung narcotics and affairs of border napti timam lilong sangom sung suktu karong leba mayai cabinet sa brown sugar sumfam mama thugai krei. Matang asada bulletin na solution jare Manipuram samaling tongan mapam sing thokli I pau sing impact news podumag miyeng tado na review.